Ngasigi tuan pausi amadi social media dagi lokachaba pau khara update pijari ahanbada maruiba pau Manipur amadi Mizoramda leiramba Israelgi kuki sing hankina ba sem saba loikhre saknaraba actor Google gi mathakta FIR pankhre Naga solution gi chapchaba khangduknaba warep lokhre actor Google athokpam anticipatory bail lokhre illegal immigrant sing masak khangduktuna maramda halangadabani amadi Naga area da su kem thamba yaroi haina TNL na phongdoragli CM Yumnam Khemchan halakre Ministry expansion tapthagadori Indiana Kuki militant Sijinaraga Ukhrul district lital da irang thogan khibani haina NACN IM na phongdoragli Bangladeshi kunmanga kanglol kaina changlakpagi Mumbai da police na fare laithau pangba yadaba numit oibana March ahumda maira lawba lakpiganu haina Utra Sanglen na khangalakli Northeast state singi fund sijinaba ngamdabada MP singna nungaitaba phongdokre UK da angang khau transplant Taurabi nupi ama angang unakre F16 kaibada pilot sire Govindasna phongdokli madudi Manipurda athubada sports science center likhanaba MOU sign tongnaragani lambi thongi phibam phaganaba angamba thakta honagani haina Chief Minister Khemchanna phongdokre Border state oiriba Manipurda SIR yamna maru oi haina XCM Birena phongdoragli Milalgi wafamda tribal loopsingna yaningdaba phongdoknaragli Sriban Higher Secondary School Exam Center bu mingchat thinaba honaba laibak thibani hairakli exam da aranba pambai sijinaramba thengnarabadi masa masana daita pujagadabani hairakli Kanglaipak calendar board tagi machak logdana calendar phongba yaroi hairakli MU da bomb ama thamlamle Saukhat Thaurangi Thabakta Lingjen Manana Thaudang Lominarisi Haina MLA Arun Kumar na Phongdolakri Manipur University gi non-teaching recruitment region da VC amadi mahaki khuchabi kharana makhoigi imung manungi mari mata ngakta hapjilamba thengnare haina Kanglaipak Students Association na Phongdolakli Adomna Hojik Yengbiriba channel asi Kanglai Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adongi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pausing amuk sandongna pijari matam kuinagi mamangdagi Israel da kanglokki irang amadi tonganba thodok singda Lanjena duna Manipur amadi Mizoram da changjapam lairamba Israel gi Lost tribe ni haina khangnaba Kuki sing Bane Manasi Israel da chatnaba sem saba loire haina sourcing phongdokli Nupibu Tantina Pubaga Mari Lenana Bharatiya Nai Sanhitya Lising Ani Kulumdoigi Makada Saknairaba film actor Gokul Athopamgi Mathakta First Information Report Pankre FIR Adu Gokul gi Loinabi Sonia Athopamgi Apokpa Wanglembam Gunajit Singna Imphal West District ki Women Police Station ki officer in charge da Tharakhibani Hairi Gunajina Tharakhiba FIR Aduda Langjing Achoba Maning Lekaida Leiba Gokul Athopam Masagi Chahi Nifumanga Apokpa Subas Singna Mahaki Machanu Sonia Athokpambu Haukiba February 13 ki numidangda Palace compound leiba hotel amada birthday party ama yauminaraga halakhi adubu lambi dagi hauna car manungda Gokulna mahaki nupi Sonia bu phu chaiba tawbada natana mayumgi thongal yorokpada masam paiduna gari dagi chingthaduna amu phuki haidi numidang aduda Athokpam Sonia bu mapamgi miyosingna Jenims Hospital da puduna treatment chathaki haidi loinana panic attack na maram oiraga haukiba February 12 dasu Jenims ki psychiatric department da makhataba treatment tauki hairi hariba thodok asiga mari leinana Gokul Athokpamgi mathakta mari leinaba singna action lokhat binaba FIR asi palakbani hairi Indo-Naga political issue asigi aroiba warusin ama puraknaba working committee Naga National Political Group na chapchaba matam ama thanaba haikre issue asi matam sangna leiba maramna miyamda nungaitaba amadi khunaigi chawkhat lambi gi thabak singda yet ningai gi machak oire haina committee asina phongdorakli convener general MB Naupau gi lusing makada pangthokiba joint consolation mifam amagi matung inna WC gi media cell na statement ama thadorakhi mifam aduda saruk yakhiba
senior leader singna Nagagi political gi landscape ki matangda kopna thigatki loinana chunaba solution ama puraknaba WC na mathau pangthokani haiduna Naga political group sing amadi stakeholders singa punna khanaraga tung koina chanagadaba resolution amagidamak sengna thabak tawgani masiga loinana Government of India gi mahut sinkiba AK Misra na peace process asi chathabada thamlamba insurance amadi pension sing adubu thagatki loinana anoba India government ki mihut siliba Ajit Lalna chathagaduriba process asida anoba mayol ama piragani haina thajaba phongdorakli Miyamna Sakang Maikang Naraba Actor Gokul Athopam Mahaki Loinabi Sonia Athopam Fubaga Mari Lenana Imphal West Police Station na Lokalakpa FIR Amaga Mari Lenana Hekta Phaba Yadanaba Anticipatory Bail Lokre Police Tagi Fangwa Fawn Hai Hokiba February Taratareta Palace Compound Leba Hotel Amada Numidang Birthday Party Ama Matei Manau Yongminaki Mapam Maduda Makoi Ani Ningai Sangdana Rakpadagi Hariba Todok Sing Editok Asi Tokpadagi Lambida Kar Manungda Gokulna Mahaki Loinabi Fuba Horakpaga Loinana Mayumgi Get Yoroklava Fauba Masam Paiduna Garidagi Singtaraga Fubadagi Gokulgi Loinabi Sonia Athopamgi Apopana FIR Asi Palakibani Nagataba Mapam Singda Ladiba Suspension of Operation Su Group ki designated camp sing Hongdokhibaga Loinana illegal immigrant sing Masak Khangdoktuna Makoibu Maramda Halan Kigadabani Haina Tangkhul Naga Longna State Amadi Center Lengakta Taksilakli TNL gi Working Committee na Thadorokpa Cherol Amada Kuki militant singna Tha Asigi Nepalda Litalgi Sigibung Sakubung village da Sanglaktuna Tangkul Nagagi Yum Kulhumdoi Hena Mai Thakraba Matungda Tha Asigi Kunga Humdoida Chana Kaitel village ki Lungtir Hill range ki Saruk Khara Kuki militant singna Mai Thabada Natana Asong Arungsi Kauba Khunja Amasu Kuki militant singna Numaina Namduna Faraga Pukibagi Thongna Singba Chatharakre Haukiban Numitara Nipan ni Rom Asi Central Security Force ki Mamang Maktada Su Group ki Kuki Kader Singna Afoba Makhalgi Nomai Paiduna Koichat Chatbada Athingba Amata Thamdana Lairaki Masida Natana Sugi designated Kemta KNAB Yauna Miraibaki militant sing Lahalli Sugi ground rule Tugaiba Thong Kaya Fong Chatharabasu Central Forcing na Makoibu Ahoinadum Sokatli Haina Supenda Bapongdorakli Gerald Asina Makatana Sugi Kuki militant singi game sing Nagataba Mapam Sing Dagi Hongdoki Gadabani Amadi illegal immigrant sing Masak Khangduktuna Makoibu Maramda Atuba Matamda Halan Kigadabani Haina TNL na State Amadi Center Langaki Pungning Akan Bamong Sing Silakli Loinana illegal settlement sing eviction tawbaga loinana illegal land permit cancel tawgadabani amadi kuki settlement singda anoba fresh permit piroidabani haina su demand torakli loinana tangkul naga kunja singna kuki singa civic amadi economic oina mari amata thamdanabasu TNL na akanba instruction pikre hairi Chief Minister Oirakpagi Karsi Kol Oina Haukiba February Kunmathoida Delhi de Chatkiba Chief Minister Yumnam Khemchan Ngarang Nungthil Imphal da Alakre Adumapu Miyamna Mahak Hek Halakpaga Ministry Expansion Torakani Haina Thajanakiba Adudi Khara Taptharaba Yai Handaki Chief Minister gi Khongsat Asida Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath Finance Minister Nirmala Sitharaman Yauna Center gi Lucingba Mayam ama Unarakhi Prime Minister Unaba Adudadi Manipur gi Mahausa gi Phibamda Hanjilakle Haina Paudam Khibagal Loinana Mahakna Paikhatliba Thabak Singi Matangda Su Paudamki Amadi Manipur da Lakpinaba Haijakhibani Ministry Expansion Taptharakpagi Maram Karigino Haiba Chapchana Haiba Ngamdri Adumakpu Center gi Lucingba Singna Mangonda Minister Expansion Taunabagi Wafam Amata Hairakpa Laitabadagi Matam Khara Tapthagadra Haina Launarakpani Taptharoi Doribagi Maram Karigino Haiba Chapchana Khangragasu Haujik Oiriba Kuki Amadi Maitei Anigi Umkhatnabagi Phibam Asi Phana Yamna Ingthajaragasu Center Lengakna Pamliba Maikei Asomda Laktabasigi Maram Oiramgadra Haina Khanari Maru Oina Churachandpur District Amadi Tengnopal District Romda Anokba Lengak Ama Lakpagi Harauba Laitri Masigi Su Mathakta Government Asina Makhoigi MLA Sing Yauba
yaudaba gi matangdasu yamna mayek sengdaba ama leiri irang hektamak thokpa yabagi phibam leirakpa asina kamdongna kohangadage haibagi matangda kuki gi CSO sing amadi politician singa chief minister ga tongana unaraga wari sananingbagi apamba center government ta leiramba yai phibam asina maram oiraga minister expansion gi wafam asi yausang matung phawba chonthagadra haina longnari Naga Singi Ihonam Tanabagi Pandamda India government na Kuki militant Sizinaraga Ukrul district Lital da Tangkul Naga Singi Mayokda Atamnana Irang Tuan Kibani Haina NACNIM na Maral Sikre Lupasina Tadurapa Cherol Ama Baladuna Agency Gi Pauna Hai February Nepal da Kuki militant Sing Sizinaraga Lital da Irang Tukan Kibadu India government ki Akanaba Torang Makal Amani Numit Aduda Security Forces na Tangkul Naga Micham Gi Mayokda Operation Chatabada Maikum Up Kibagi Maram Karigino Haiba Miam na Kangnaraba Wapamni Assam Rifles na Misang Mikhai Naiba Mongda Tabak Tawduna Kuki militant Singi Michang da Leplaga Naga Singi Mayokda Atamnana Operation Chathaki Geneva Convention ki article Amada Yauriba Crime Against Humanity Sathaduna Assam Rifles na Makal Kayagi Mateng Pangsinduna Kuki militant Singbo Atamnana Naga Singi Yum Mai Thahanki International Humanitarian Law na Yadaba Thawong asi Mipung Khuding Magna Condemn Tawpam Thui Harakli Kuki militant Sing Maning Makha Tawhalli Haina Maral Siraduna NSCNGPRN na Kuki gi Lup Singna Puwari Semdokpaga Loinana Security Force ki Mateng Loduna Naga Mizam gi Mayokda Kahen ba thong Satharakibani Haiba Malengi Mipung Kudikmakna Kangnaraba Wafam Ngaktani Haina Sumakha Tarakli Illegal immigrant singi mayokta lokalakpa thaurangi saruk ama oina Mumbai da Barsova police na thiba humbagi tabak chathabada transgender kunmathoi yauna Bangladeshi kunmanga fare haina official amana phongdokre police ki report amana hai Barsova gi Sakulcha dagarga manakta police na akhanaba check tawba matamda chingnaningai oiba thong ama thengnaki mafam aduda leiramba miyoi khara wahang pahong chatabada kanglon kaina Bangladesh tagi changlakpani haiba mayek sengna khangba ngamki makhatana investigation chathariba maramna atai atopa miyoi kayasu phakigani haibagi thajaba lei hairakli senior police inspector Deep Sikha Wena phongdokhibagi matung inna pharba miyoi sing adu Bangladesh tagi Kolkata amadi Mizoram Fauraga Mumbai da Lakibani Makoi Ayamba Hokiba Sahi Nipan Rom India ki Tongan Tongan Mafam Singda Leraki Gujarat amadi Delhi na Chingba Mafam Kharadasu Kanglol Kaina Changlakpa Bangladeshi Kayamarum Lairi Haina Khangba Ngamle Herikli Lakriba March Ahum Lamtagi Tara Mangani Thanil Lebak Pokpa Numit Asida Koro Malem Thaja Ahumna Pareng Amada Laiduna Thaja Mabu Sana Sokpa Ipa Ipuna Hui Karubina Umba Haina Su Kangnaba Asigumlaba Maram Laiba Oibana Numit Asigi Ayukpung Manga Minute Nipudagi Numit Yungba Matung Numit Chankraba Pung Taruk Minute Nipunipal Pawbadi Singu Koyum Singi Thong Hangba Laithau Pangba Yadre Haina Utra Sanglel Sanakonungi Chirol Amana Hairakli Chirol Asina Makhatana Hai Numit Asida Utra Sanglel Dagi Yausang Sports Ga Mari Lainana Ibudogi Mapam Dagi Maybe Maira Loba Lakba Singi Matakta Numit Aduda Lakbidanaba Kangal Lakli Loinana Haijariba Matam Asigi Manungda Laitingi Tabak Pangthokpa Namungle Tahoidre Hainasu Kangal Lakli Parliamentary Standing Committee on Home Affairs ki ngarang pangthokhiba mifam amada awang nongbok state singi damak thadarakliba phansing sumna sizinaba ngamdaba asida MP kharana ngaitaba phongdokre mifam asi Ministry of Development of Northeastern Region gi lisingani kuntaruk kuntaret ki demand of grant thagatnaba pangthokhibani political party kayagi MP singna saruk yaduna pangthokiba mifam aduda region asigi damak thamlamba allocation sing mayek sengna sizinaba ngamdre haina lauki paugi mifam aduda MP Sanjoy Tower Supri Salur Direct O'Brien amadi Nabin Jindal na isu asida nungaitaba phongdoki Trinamool Congress ki maikeidagisu committee ki chairman da aiba cherol piduna hiram asigi matangda khanghankhre haide United Kingdom da ahanba oina angang khaw transplant tawrabi nupi ama angang unakhre Grace Bell Kobi nupi ama angang khaw yauduna poglakpa maramna atai nupi singa manadaba mongda mapunsigi oina thagi khongkap lakhide nupi adu angang khaw yaudaba tarabasu ovary di adumak yauromki thawong asibu MKRH syndrome haina khangnei mahoksagi oiba mawongda angang unabagi kudongchaba leitrabi nupi adu subnagi
womb transplant tauba natrabadi mama oinabagi atopa lambi amata leiramkhide asiba nupi amadagi angang khau lokhoklaga Grace Bell da transplant tauduna mama oinabagi thorang lokhatki haujuk phawbagi oina malemda yamna tangna thokpa thong ama oiriba womb transplant taubada Grace Bell gi oina pung 10 rom changlami kumja lising ane kunmare gi jun thada Oxford ki Charles Hospital da womb transplant tawkibani malengi oina haujuk phawbada womb transplant tawraga angang unaba miyoi humbudra sure masigi manungda Europe dagi ani yauri miyoi kuntra di asiba nupi dagi angang kaw lokhoklaga transplant tawkibani handaki matang asida asiba nupi aduna angang kaw yauna tongan ba haksangi organ manga kathoklambaga loinana miyoi manga da chauna kanaba phanghalamki UK gi ahanba oina London da leiba Ku Starlet and Chelsea Hospital da angang kaw transplant tauba nupi na pokpa angang adugi maming Hube Powell kawi poklakpa matam da angang adugi arumba kg 3 gram mapal oirame haujikti chayol tara rom suraba maramna angang adu thoidokna kudong thiningai oidre hairi Turkish Air Force ki F-16 fighter jet ama kaibagi thaudokta pilot adu sire haina authority na phongdorakli thaudok asi ngarang Balıkesir province ki Bursa Izamir highway manakta thokibani Balıkesir da base tawba mapal suba main jet command ki aircraft adu ngarang ayuk anganbada emergency landing tawnaba khonabada kaikhibani thaudok thokpamda emergency team Police amadi medical team sing sangsinduna thijin hunjin bagi thabak chathakre Balıkesir gi governor na phongdokhibagi matung inna hauji phawba F-16 kaikhibagi maram chapchana khangba ngamdri Turkish Ministry of National Defense na technical expert sing thajinduna flight data yengsinkibaga loinana plane kaikhibagi chapchaba maram khangdoknaba honari mapal suba main jet base command asigi Turkish Air Force ki yamna maru oiba battalion amani Cobra Tiger natraga training squad drone na chingba command asigi makhada lei panba yabadi malengi oina F-16 fighter jet khwaidagi yamna leiba lebak singi manungda Turkish su amani Manipur lenga ki Department of Youth Affairs and Sports na sinduna Kuman Lampak Sports Complex ki Indoor Stadium da sanagroi singi numit lisingani kuntaruk pangthokre thorom aduda Minister Govindas Konthokjamna Chief Guest Secretary Youth Affairs and Sports Naurem Pravin Singh amadi Wangkai Assembly Constituency ki MLA Thangjum Arun Kumar Youth Affairs and Sports Department ki Director Dr. Mayangbam Bito Olympian Hockey Sanaroi Khatri Mayum Thoiba Singh CRPF ki Commandant M Kunjarani Devi abadi Manipur Olympics Association ki President Sunin Ilangbam na Guest of Honor oina saruk yaki thorom aduda wangang bada Minister Govindas na haiki chana khonabagi khuthangda Manipur na lebak asida lemjaningai oiba mafam ganduna lakli tongan ba international platform singda Manipur gi chanarui singna India gi mahut sinduna saruk yari basi chauthok chaningai amani lebak asigi oina Olympian masing khwaidigi yamna puthokpa state singi manungda Manipur su amani Prime Minister Narendra Modi ki mityeng makada state asigi oina National Sport University linkhatuna sana khonabagi lamda hena khumang choksinaba thorang kaya lokhatuna lakli athuba matamda Sports Science Center amasu linkhatnabaga loinana scientific oiba mongda training sing pinabagi thorang lokhatlagani hiramasiga mari lainana chayol amagi manungda Memorandum of Understanding MOU ama kuyek pinaragani haina phongdokhi Prime Minister Narendra Modi amadi Home Minister yauna center gi lusingba sing unaram laba matungda Chief Minister Y Khemchan Imphal da halakhibaga loinana state asigi lambi thong phagat hannabagi mahaki lengak asina angamba thakta honagani haina Chief Minister na phongtokre Imphal West ki Dingku Road ta concrete payment thabagi thabak Chief Minister Y Khemchan na hakthengnana ngarang nungthil chatuna yengsinbagi khongchat aduda Chief Minister na mahaki lengak asina Prime Minister Narendra Modi gi Ease of living haiba vision aduga iroinana chawkhotpa Manipur ama oinaba haiba pandamda state asigi lambi thongi phibam angamba thakta phagatnaba angamba thakta honagani thabaksing lokhutkani haina phongdokhi International boundary da lairiba Manipur gumba border state ta electoral roll gi special incentive revision thabak lokhatuna electoral roll bu accurate oina thamba haibasi yamna maru oi haina hanagi chief minister Nongthombam Birena phongdorakli hanagi chief minister Nongthombam Birena election commission of India na Manipur dasu electoral roll gi special intensive revision pangthoknaba thabak lokhatlakpabu taramna okladuna masimak state asida niyam chumna mikhal pangthok
ꯊꯣꯛꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯑꯁꯦꯡꯕ ꯚꯣꯇꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯆꯞ ꯆꯥꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯔꯥꯟꯕ ꯑꯃꯗꯤ ꯁꯥꯁꯤꯟꯅꯕ ꯚꯣꯇꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯂꯛꯂꯤ ꯃꯍꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯨꯝꯖꯥ 2018ꯗꯒꯤ 22 ꯐꯥꯎꯕꯗ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯔꯝꯕ ꯑꯔꯥꯟꯕ ꯚꯣꯇꯔ 65,000 ꯂꯧꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ ꯇꯧꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ SIR ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯁꯥꯁꯤꯟꯅꯕ ꯚꯣꯇꯔꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯏꯂꯤꯖꯤꯕꯜ ꯚꯣꯇꯔ ꯈꯛꯇꯃꯛ ꯃꯤꯈꯜꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯟꯅꯒꯤ ꯂꯣꯛ ꯁꯚꯥꯒꯤ MP RK ꯔꯟꯖꯟꯅꯁꯨ SIR ꯄꯥꯡꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯚꯣꯇꯔ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝ ꯀꯨꯞꯅ ꯊꯤꯒꯠꯄꯤꯅꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯜ ꯀꯪꯂꯩꯄꯥꯛꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯅꯝꯕꯔ ꯄ꯭ꯂꯦꯠꯇ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ TYCLꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯛꯂꯤ ꯃꯤꯂꯥꯜꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯅꯥꯏ ꯒꯥꯔꯤꯁꯤꯡ ꯂꯣꯏꯅꯃꯛ ꯅꯝꯕꯔ ꯄ꯭ꯂꯦꯠꯇ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯃꯅꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯁꯇꯤꯛ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯁꯣꯚꯔꯦꯟ ꯂꯩꯖꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯦꯛ ꯑꯃꯕꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯇ ꯅꯝꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯤꯒꯅꯤꯇꯤꯁꯤꯡꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯂꯥꯜꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯝꯐꯨ ꯍꯥꯐꯨꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗ TYCMꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯃꯤꯂꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤꯡꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡꯗꯤ ꯀꯣꯟꯁꯤꯟꯐꯝ ꯊꯣꯛꯇꯦ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯥꯎꯕ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯃꯗꯤ ꯂꯅꯥꯏ ꯒꯥꯔꯤꯁꯤꯡꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯇ ꯅꯦꯁꯅꯦꯜ ꯁ꯭ꯀ꯭ꯔꯤꯞꯅ ꯏꯒꯗꯕꯅꯤ ꯍꯥꯏꯅ ꯏꯝꯄꯣꯖ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯇꯦ ꯃꯁꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯅꯕ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯃꯤꯂꯥꯜꯅ ꯃꯩꯇꯩ ꯃꯌꯦꯛ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯕꯔꯇꯤ ꯑꯃꯗꯤ ꯔꯥꯏꯠꯄꯨ ꯅꯝꯊꯕꯗꯤ ꯍꯣꯠꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯤꯂꯥꯜꯅ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯒꯥꯔꯤ ꯃꯄꯨꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯌꯥꯎꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯃꯤꯂꯥꯜꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯁ꯭ꯔꯤꯕꯥꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯟꯇꯔꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯒꯤ OCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯤꯌꯦꯝꯅ ꯂꯧꯗꯨꯅ ꯆꯠꯊꯔꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯦꯃꯦꯁꯇ꯭ꯔꯤ ꯁꯕꯖꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯔꯤꯕꯥꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯗ ꯅꯠꯇꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯇꯦ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯇꯥꯈꯤꯕ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯤꯡꯅ ꯀꯣꯁꯦꯝꯒꯤ ꯔꯨꯜ ꯉꯥꯛꯅ ꯑꯦꯛꯖꯥꯝ ꯂꯣꯏꯅ ꯆꯠꯊꯈꯤ ꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯒ ꯒꯦꯠꯇ ꯆꯪꯍꯟꯗꯨꯅ ꯂꯥꯛꯂꯤ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯁꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯄ ꯐ꯭ꯂꯥꯏꯌꯤꯡ ꯁ꯭ꯀ꯭ꯋꯥꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛ ꯊꯝꯕꯤꯔꯝꯕ ꯉꯥꯛꯇꯅꯤ KMW ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯖꯕ ꯃꯤꯁꯛ ꯑꯃꯅ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 10 ꯈꯛꯀꯤ ꯕꯦꯔꯦꯟꯗꯥꯗ ꯍꯥꯊꯨ ꯆꯦꯛ ꯆꯠꯄꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯆꯦ ꯆꯥꯡꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯕ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯤꯅꯤꯠ 10 ꯈꯛ ꯂꯥꯛꯂꯒ ꯔꯥꯎꯟ ꯆꯠꯄꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯁ ꯀꯣꯄꯤꯡ ꯇꯧꯍꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠꯇ ꯃꯁꯥ ꯃꯁꯥꯅꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯃꯗꯤ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯤꯡꯅ ꯏꯟꯁꯄꯦꯛꯁꯟ ꯑꯁꯤꯕꯨ ꯐꯖꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯅ
iramliba misak asina inspection report form da volunteer gi signature tawpham da mahak mathanta laklaga miyoi ani gi khuyeksu toksillamki loinana miyoi asina phagat le hariba note sing kochhem amadi school gi authority singda sinagadabani hairamba adusu sinaramdaba laibak thibani maram aduna asigumba mari makhong sumdaba paw sandorakliba sing asigi mathakta mari leinaba singna mityeng changbiyu hairakli Haujik pangthokliba bosem amadi kosemna loba class 10 11 12 ki exam singda aranba pamai sizinaba thengnarabadi maduda lokalakpa thabakta masa masana daita pujagadabani haina Khoman United Club and Mairapaibi Association Mayang Imphal Hangun Women's Wing gi secretary Thangjam Rebecca Leimana phungdokre pawgi mifam amada ki UMCA gi president Asem Memchana phungdokibada yausangi numidang pung Taranithoi Faubagi Mamangda Tabal Chongbiyu, Nongalamdai Fauba Tabal Chongbiganu, Haujik State Asida Tokliba Lal, Loiba Natri, Equina Nungai Tokpa, Yabamatam Oidri, Equipumnamak Yamna section ba, Wakal Kantaraga Kari Toksiki Haiba Matam Adu, Yorliba Matamni, Tabal Chongba Matamda, Yengman Waitaba, Bakang Lesabi Singna Mong Maril Tadaba Dress, Setpiganu, Nupimacha Lesabi Singna Tabal Chongba Matamda, Kongrau Setlaga, Purit, Mong Tadaba Litlaga Tabal Chongbiganu, Loinana, Yoksang Tabal da Mong Maril Tadana Chonglamba Thengnarabasu, Loop Asina, Kudaktagi Tingzingani, Haina Pondorakle. Kanglaipak calendar bo na chahi khudingi scientific oiba calendar gi machak sing kanglai miyam da phangan baga loinana kanglai miyam da hana mamang da chamamna ba pokhatlamba calendar amaga thaban khenaramba kayadagi kokhanba ngamkhre haina board asigi secretary general soraisam sanjitna thadokpa chirol amana phongdorakli chirol asina makata na state asigi amata ngairaba kanglaipak calendar board leina masidagi machak laudana kanagumba amatana lanai calendar phongba yaroi Madubu masi tatsinadaba manakong pandaba ngak haigatpa manba anam kanba miyoi kharana kusi rasida thaban yawba calendar namkhat narakpa phagat narakpa asi kanglaipak calendar bo na makhoigi mathakta tumina yengduna leiroi maram asina mapu pandaba dawna aigi apamba kusi rasida pangtok tongnarakpa haipa saba ahak akhang ahi saba Matau Malanba, Mingondagi Nampu Hapuda, Lona Tumna Machak, Sindoklaga calendar Pongbagi Tabak Asi, Parikyada Note Tobaga Chamane, Asigumasi, Sungtau Toba Yaroi Hadakli. Sakang Dabasingna Manipur University Kanchipur gi campus manungda bom ama thamlamle hari pawasina makatana bom masi University campus manungda main gate tagi changlaklaga ilap laptana leiba traffic island ki mapanda thamlambani bom masi ngarang numidang thamlamba oiramgani chingnari bom masi gi manakta thabak tawbada senja thumja tawba oja singi mathakta action lauragani KCP haina thaba chirol amasu leiramki hari hawjik phawbagi oina bom masi kari maramgi thamlamlibano haiba khangdri Chakot Thorang Yauna Lekaigi Oiba Thabak Thoramsing Paikat Pada Lingjen Manana Thaudang Lominasi Haina Wangkai Kendrigi MLA Thangjam Arun Kumar na Phongdorakle Imphal East ki Nongaibung Chakprum Leirak Development Committee gi Pangthokiba Nipal Suba Mapok Kumon gi Thoramda Athoiba Mithung Len Oina Saruk Yaraduna Arunna Mathaki Wafam Asi Phongdokibani Mahakna Hai Lingjen Manana Amata Oina Thaudang Lominaba Haiba Asina Lekai Ama Lamdam Ama State Asibu Manglomda Sungsinbada Azoba Mateng Oigani Nongaibung Chakprum Leirakta Leiba Multi Community Hall Park da Pangthokiba Thogram Aduda Committee gi Miyoi Singi Maikaidigi MLA da Pisilakiba Memorandum di Yauriba Wafam Singsu Thabakta Onthokani Haibagi Thajaba MLA na Thamki Manipur University na mamang sahi lisingani kunmanga gi metra humdoida notice thoktuna chathakhiba aduga chaliba sahi lisingani kuntaruki February kulhumdoida region out oikiba non teaching recruitment adu mamingtagi pangthokiba aduga miyambo apangba siduna kubak mayaida chagun toba recruitment process ama oiramle hariba recruitment region asina pangthokiba non teaching recruitment asi vice chancellor oiriba Naurem Lokendra amadi mahaki BC office da phaminaduna leiriba mahaki Chabi Karagi Marimata Amadi, Imung Manungi Miyoi Kanba Yanaba Chatakiba, recruitment process Amani Haiba Mayek Singna. Lamdam Asigi Mahiroi Look Ama Oiriba Kanglipak Student Association Gi SRD Secretary gi Thaupuriba Sinam James na Khuyek Piduna Presta Thadorokba Chirol Amana Hairi Chirol Sina Makatana Pangthokiba Group BNC gi non-teaching post ki recruitment process adugi exam singda assistant professor in charge oikiba miyoi amagi marimata loinana selection committee da achowa thaudang laukiba miyoi amagi masel nupa amadi
Screening Committee da yaukiba miyoi singi imung manung mari mata kaya paktak nana khalak liba asina handak MU na pangthukiba non teaching recruitment process adu makhoi kharagi imung manung mari mata thabak hapnaba chathakiba transparency oidaba recruitment process amani haibasi hena mayek senghalle haina phongdorakle makha tarakpa aroiba pauda editor kalamdagi machang oiba ama lokhatchari Maitai Singh Kuki Taba Mafamda Changba Yaroi Haina Lauthorakliba Singh Aingi Oiba Thabak Karigi Lokhatribano Manipurda Thokliba Chahi Ahum Suraklaba Irang Asi Ngasi Phawba Bharat Lengakna Loisinnaba Honadana Lairiba Asi Yamna Aranba Amani Masina Bharat Lengakna Manipurda Yengliba Mijing Asi Karamba Mijing No Haibadu Lamdam Asigi Miyamgi Mihut Oiriba MLA Singna Khangnabam Honapam Thui Yamna Nungaitribadi Kuki gi Lup Singh Oiriba ITLF amadi Kotuna Manipur Lengak amadi Bharat Lengaki Mamang Maktada Manipur gi Kuki na Kundariba Mafam Singda Maitai community amata Changthok Changsin Toba Yaroi Buffer zone Thamli Haiduna Phongna Laurakpa Matamda Karigidamakta Bharat Sarkar na Tumina Laisilibano Asumna Kanglup Masirgi Marakta Yengthina Naba Amadi Tokai Tananabagi Thabak Phongna Taure Haiba Khanglaba Phawbada Kotu amadi ITLF ki Miyoi Singbu Phadana Kau Thabagum Thaduktuna Thamliba Asi Yamna Lali Maramaduna Laibak Asi Rules of Law Chalibani Haiba Adumak Mayek Sengna Khanghanduna Manipur Thugainaba Kanglup Maselgi Marakta Nungsinadana Siliba Miyosing Asi Phaduna Aingi Matung Inna Pifam Thokpa Cherak Pinaba Honapam Thokpani Adubu Tokpam Thokpa Thabaksing Asi Bharat Lengak Amadi Manipur Lengak na ngasi phawba Thabak Oina Pangthoktabadagi Manipurda Chahi Ahum Supna Irang Asi Chatharaktuna Kangkhong Chairaba Manipur ama haibadu ohenbani haibada haimanba thoklaroi Haujik Manipur gi mafam kayada su Kuki Len haiduna phongna thabagi thabaksing chathari thawong asina Manipur gi apunba gi saktam thugairaga Kuki Len ama semgani haibadu utlibara asumna Manipur thugainaba honarakpa asi apunba Manipur gi saktam kaiba yaroi haiduna leiriba Manipur gi indigenous people singi mafamdadi aduki matik thamoi sokpa haibadu oiri maduna yamna toina Manipur thugainaba gi thabak phongna chatharakpada natana Kuki taba mafam singda maitai changba yaroi buffer zone lairi haiduna phongna laurakliba kangbu asi khangna Bharat Lengakna aingi oiba thabak amata lokhatana lairiba asi karigino masina takpadi Manipurda thokliba irang asi makata na chathaba haibasi Bharat Sarkar ge apamba haibadu oirabara haibadu wahang ama oinarakli kotu amadi ITLF na Chatharakliba thong asi Bharat ki konung Delhi amadi India gi atai state amada chatharamba tarabadi Bharat Lengakna tuminna yengduna leiramgadra haibasi wahang amani maduna Bharat Lengakna Manipurda yengliba mijeng asi karamba mijeng no haibadu hangningai gi wahang amagi machakni Haujik Manipurda ingtapa hanjilakle haina lamdam asigi lusingba singna phongna haijarabasu maitai singi masagi maramdamda maningtamna chatpa ngamdri masina Sufam Chafam Leitraba Kakngaunaraba haibadu oiduna lamdam asigi suba nomduna hingjariba sinmi singdadi haujik laikha taba punsi mahing amada hingduna leiri haibasi Bharat Lengakna khangpham thokpani Chairak asida Bharat Lengakna Manipurda Anoba Lengak ama semba yabagi ayaba piduna Anoba Lengak ama semkhre Lengak asigi Chief Minister Deputy Chief Minister ani Cabinet Minister ani wasak lokre adubu wasak lokraba matungda Anoba Lengak asigi punna Mantri Mandal Taranithoi leigadaba asida haujik taret hangduna leiri hangliba mafam sing asi Anoba Sarkar semkhiba numit kunga humdoini suraba phawba haptana thamli masina Anoba Lengak asi mamingtagi oina thamba haibadu oigadoribara masi Bharat Lengakna kari karamba lila ama sanaribano haibasi Manipur miyamgi wahang oiribani maram aduna athuba matamda Anoba Lengak asige watliba Mantri Mandal taret adu hapchinduna makoigi pifam thokpa portfolio sing adu piduna mapung phaba Lengak ama ohenduna Manipur gi Lengak sasange thabak mapung phana pangthoknaba honapam thui madu natana kumjal singani kuntareta pangthokadoriba state assembly election pangthokadaba matam asida Manipurda BJP Lengaki sasan matamda Kangkhong Chaiba haibadu thokre maduna election pangthokpa matamda BJP gi mirep amata mai pakadaba mandre athuba matamda Manipurda anoba BJP gi Lengak ama semlagadi sungsoi soidana mathangi BJP Lengak lakpa yanabagi lambel semba oina mamingtagi oina Manipur Lengak
ꯊꯝꯂꯤꯕꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯜꯂꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗ ꯅꯠꯇꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯂꯥꯎꯔꯛꯂꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯌꯥꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯐꯝ ꯊꯣꯛꯏ